पाउसिंग पिजरी थासिगी कुलुमदोय फावबगी मनुंगदा तरेत सुबा UGC PN रेगुलेशन लिसिंगनी तारा निपान चना हंड्रबदी सीज वर्क स्ट्राइक यावना खोंजंग लाकदौरी मोरे पुलिस कमांडो अमदी तारा निथोय सुबा AR गी अपुनब कांगुना चही नौरिबा अंगांग अनि WY टैबलेट का कोना न फागतख्रे मणिपुर की निंगथौ लैसेंब सना जावबना ममी थवान गी अवा खोंगचत लिपुन वारी लमथाख्रे अमदी प्रवेश सनम की मिसी की मतंगदा ADGP की फाइंडिंग रिपोर्ट CBI दा यहोननबा मणिपुर लेंगांग ना थुबदा थबक पाइखतहनिंगी हाइना PHC ना लेंगा की पुनिंग चिंगसिलखले खुरुमजरी टाइम्स ऑफ मणिपुर न्यूज मिरेंग ताबिरिब सिंगबो ngangon प्रियाना तराम नोकचे बगलोइना पाउ संदोंग पिजरी सेप्टेम्बर कुलुमदोय फावबगी मनुंगदा गवर्नमेंट कॉलेज की ओजा सिंगी तरेत सुबा UGC PN रेगुलेशंस लिसिंगनी तारा निपान इंप्लीमेंट तौद्रबदी मथंगी नुमित सेप्टेम्बर कुनमरी दगी डेमोक्रेटिक ओइबा खोंगजंग संगसिलगनी तंगाई फद्रबदी सीज वर्क स्ट्राइक फावबा चंगसिनगनी हाइना फेडरेशन ऑफ गवर्नमेंट कॉलेज टीचर्स एसोसिएशन मणिपुर फेगोक्ता की प्रेसिडेंट डॉक्टर AP संगनंगसी मणिपुर प्रेस क्लब ता पांगथोकपा पाउगी मिफम अमदा फोंदोखरे फेगोक्ता की BP सिंह डॉक्टर KH मोहन के शनातोन डॉक्टर RK इंदिरा जनरल सेक्रेटरी डॉक्टर N सोमरेंद्रो अमदी मेंबर कयासु सरुक याखी जनरल सेक्रेटरी डॉक्टर N सोमेंद्रो ना हाइकिबदा ngasi फावबदा मणिपुर सरकार ना गवर्नमेंट कॉलेज ओजा सिंह ओइबा हानदगी तांदुना लाकपा डिमांड सिंह पीदना लाकले कॉलेज अमदी यूनिवर्सिटी सिंह ओजा सिंह PAC UGC PN रेगुलेशन की मतुंग इना चही तरा खुदिंगी रिवाइज तौगदबनी अदुबु ngasi फावबा स्टेट असिगिदी तौदना लैरी हाइकी प्रेसिडेंट डॉक्टर AP संगना हाइकिबदा मणिपुर सरकार ना तरुक सुबा पे चनखिबा मतुंग तरेत सुबा पे चनबा होबदा मणिपुर सरकार की गवर्नमेंट ओजा सिंगिदी याहनलखिदे थवोंग असि यामना लाइबक थिबनी मसीदा नतना था मापन की स्पेशल कंपेंसेटरी अलाउंस ACA अमदी TA सुपीदना थमले थवोंग असिना ओजा सिंगदा खोइरांग खोइसाउनबा पोहनले ममांगदसु हिरमसिगी मतंगदा फेगोक्ताना मरी लेनबा एजुकेशन मिनिस्टर अमदी चीफ मिनिस्टर दा अइबा चेरोल कया सुपिसनख्रे रिमाइंडर कया सु थाख्रे अदुबु ngasi फावबदा सरकार असिना करिमता तौदना लैरी मरी सुबा अल्टीमेटम ओइना ngasi असि चीफ मिनिस्टर दा चेरोल अमा पिसनख्रे चेरोल दुदा लाखलिबा सेप्टेम्बर कुलुमदोय फावबदा फेगोक्ताना तालिबा डिमांड सिंग असि थबकतो ओंथोकपियो हाइबा वाफम थमखिबनी हिरमसिदा सरकार असिना मिडियंग चंगबिदुना थबकता ओंथोकनबो होनबियो करिगुम्बा हाइरिबा मतम असि फावबगी मनुंगदा थबकता ओंथोकत्रबदी मथंगी नुमितगी डेमोक्रेटिक ओइबा खोंगजंग कया संगसिनगनी तंगाई फद्रबदी सीर्स वर्क स्ट्राइक फावबा चंगसिनगनी हाइकी पुलिस ओजाददी ACTA पीदे अदुबु इस एकेडमिक ग्रेड पे ना कोई यमलै मसी हायर सेकेंडरी लेवल बाउंड ओजा सिंगपी अदुगा एकेडमिक ग्रेड पे फंगवा हायर सेकेंडरी बाउंड के मखादी ओजा सिंग असिददी ये CTA बसे चपचन पीए पुलिस ओजा तोलो जामी अदुना मोय अलाउन मिशन चलगा कन्वोकेशन सुना नमदना सप्रेस तौदन थम हाइबत इंटेंशन लेब्रा बसे इट इज आवर ऑनेस्ट डाउट म्यांमार रोमदगी आइन कायना पुथोरकपा मयाई काबा ड्रग की पोलम सिंह पुथोकनबा ड्रग ललोनबा सिंगना चही नौरिबा अंगांग सिंगबु खुलाई ओइना सिजनबा हौरे ममांगदसु सिक्योरिटी फोर्स सिंगना चही नौरिबा अंगांग कया अमसु ड्रग्स पुरंबदगी फागतपा लेख्रबनी थौदोक असिगा मानना ngarang nungthil pung 3 kun lom taba matamda इम्फाल मोरे लंबी की खुदेंग थाबी चेक पोस्ट लेरिबा तारानी थोय सुबा आसाम राइफल अमदी मोरे कमांडो की SIS लोनेंद्रोना लुचिंगबा अपुनबा कांगबु अमना खुदेंग थाबी चेक पोस्ट मनाक्तगी चही नौरिबा नुपा मचा अनि WY टैबलेट पीस लिसिंग तरा तरुक चमरीगा निफु माथोयगा कोनन फारे फारबा नुपा मचा अनि अदु मोरे वार्ड नंबर 7 चवांगफाई विलेज तगिनी मखोय अनिना म्यांमार की केनबो बाइक सीजन अदुना पोलम सिंग अदु पुरंबदगी फाबने फारबा चही नौरिबा अंगांग अनि दु मोरे पुलिस स्टेशन सिनख्रे ममी थवानगी अवा खोंगचत लिपुन वारी ngasi ayuk manipur gi ningthau lai semba sana jawbana
Kanglagi Nomchuk Thamba Gate Tagi Lamthakre. Miyo Yankai Marina Saba Mami Tawangi Kangbu Osina. Manipurga Yumthang Nariba Myanmar da Khundariba Manipuri Singa Unaduna. Awanungai Kea Pukmen Pong Menagadori. Numini Pani Chumna Sathagadoriba Kongchat Asida Laibak Aduda. Kundakraba Maitei Singi Marakta. Nat ki oiba thoram kya galoina na interaction program yauna friendly football match amasu sanagadori. Mami Thawan gi numit nipani gi khongchat adu lamtharaduna ningtholei semba sana jawbana. Mami Thawan gi khongchat asi mai pakpo oirasanu hairaduna khongchat asina leibak ani gi marakta tung koina nungsi chanaba gi mari ama thambada achoba mateng oiragani haiki. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯂꯝꯗ ꯑꯗꯨꯒ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯍꯤꯔꯝ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯁꯛꯅꯥꯏꯔꯕ ꯃꯌꯥꯝ ꯑꯃꯅ ꯄꯤꯛ ꯊꯜꯂꯕ ꯑꯗꯨꯒꯨꯝꯕ ꯇꯤꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯉꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯝꯊꯥꯖꯕꯅꯤ ꯑꯗꯨꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯒꯨꯗ ꯃꯤꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤꯅꯆꯤꯡꯕ ꯂꯥꯛꯄꯁꯤꯗ ꯈꯔꯒ ꯍꯦꯟꯅ ꯍꯥꯟꯅꯒꯤ ꯃꯔꯤꯗꯨꯗꯒꯤ ꯍꯦꯟꯅ ꯆꯦꯠꯁꯟꯕ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯅꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯆꯠ ꯑꯃꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯗꯨ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒꯤ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯎꯠꯄꯒꯤ ꯑꯗꯨꯒ ꯃꯈꯣꯏꯔꯣꯝꯒꯤ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯐꯪꯒꯗꯕ ꯎꯕ ꯐꯪꯒꯗꯕ ꯑꯩꯈꯣꯏꯒꯤꯁꯨ ꯎꯠꯀꯗꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯕꯤꯔꯛꯎ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯡꯂꯕ ꯀꯪꯂꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯁꯤꯗꯒꯤꯀꯣ ꯂꯥꯏꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯝꯊꯥꯒꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯃꯃꯤ ꯊꯋꯥꯟꯒꯤ ꯑꯋꯥ ꯈꯣꯡꯆꯠ ꯂꯤꯄꯨꯟ ꯋꯥꯔꯤ ꯍꯥꯏꯅ ꯀꯧꯏ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯄꯨꯔꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯇꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯗꯥꯏꯁꯄꯣꯔꯥ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏ ꯎꯅꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯨꯗꯣꯜꯄꯣꯠ ꯈꯔ ꯄꯤꯔꯝꯕ ꯑꯃꯁꯨꯡ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯔꯨꯕꯒꯤ ꯈꯣꯡꯆꯠ ꯑꯃꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯅꯤꯄꯥꯜꯅꯤ ꯆꯨꯞꯅ ꯑꯩꯈꯣꯏꯒꯤ ꯆꯪꯒꯗꯕ ꯈꯣꯡꯆꯠ ꯑꯃꯅꯤ ꯑꯗꯣ ꯈꯣꯡꯆꯠꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯊꯋꯥꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤꯒꯤ ꯁꯤꯟꯐꯝ ꯃꯌꯥꯝ ꯑꯃꯗꯒꯤ ꯂꯥꯛꯄ ꯃꯔꯨꯑꯣꯏꯅ ꯐꯤꯜꯝ ꯁ꯭ꯄꯣꯔꯠꯁ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯑꯗꯨꯒ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯀꯩꯅꯣꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯆꯠꯆꯒꯗꯧꯕ ꯖꯔꯅꯤꯅꯤ Uttar Pradesh ki Noida da Loktunuraga Miyancha Singna Lamakhangda Thawai Manghanbikraba Pravis Sanamna Laikhidaba Chahiani Mapung Pharakpagi Thoram ngasi People Action Committee amadi imung manungna senduna Imphal West Uripok Achom Lekaida pangthokre Thoram asigi saruka moina a discussion on the status of the matter haiba hiramda miyamgi oiba khana nainabagi thoram amasu pangthoki Thoram aduda saruk yakiba PAC gi convener Laimeyum Pisu Sarmana August thada Mahakna Luchingba Miyoi Marina Saba team ama DGP Unaroba Matamda Sarkarna Airshine Taukraba ADGP Pramod Asthanana Chalubagi finding report asi Manipur Sarkar gi Police Department da Shamit Tauramdaba asi PAC na DGP Unaruba Matamda DGP Masamakna Pramod Asthanana Masigi finding report asi Manipur Sarkar da submit tawbagi mathau tade Hairakhiba wafam asi chingnadaba ngamde ADGP na chalubagi finding report asi athuba matamda CBI da yohaningbagi apamba kaya su fongdoki Paugi marathana atenba break ama lawjari Hello Food Express na adom adom matam manghandana home delivery tawbagi khudong chaba pijari ngasi mak housing mak adom gi mobile da click ani khak nambiduna Hello Food Express ki apps asibu hapchinbiu apps asigi matengna adom gi apamba chaningba chanaba makhalsing anakpa amadi arapada leiriba manipur gi apamba hotel singdagi mahau leina chabiu atenba matamgi manungda apamba sanaba makhalsing Hello Food Express na pijariba home delivery ki khudongchaw silobi Hello Food Express your favorite food delivery
Kangla food product ti iram dong gi aseng ma mahong yeng dio garlic mixer khatana tana kangla gi ano food item singi mahok khangla bada ngauroi daw kana ulai bagi Kangla Break ki matungda mayam bo amukha na taram nokchari bakhata bo pau pijari R&V Art House na lingkhat ki ba chahi ama mapung pharak pagi kumon thoram ga mari lenana numit humni chumna chathagada ba Manipur Art Fest lising ani taramapan ngasi konung mamangda leiba lamyan wa sanglen da hudokre thoram aduga mari lenana Art House asigi co-founder Dr. Bijita Ningombam na art fu pamjaba department amadi lanai mi oi pumna mangna amata oina lemina duna art pu yokhana bagi pandamda Art Fest asi pangthokpani Nakal amaromda co-founder amasu oiriba Govin Wahengbamna artna ekhoi miyoi babu konsinduna thambada natana nungaiba harauba amadi penthoknabagi machaksu oiribani loinana art haibasi yamna pak chawba lam amani haiki Pothok puthokna balairiba longmi khudimag lingjen manaraba matamda longmi singi yaifana bathabak kaya mai pakna pangthokpa ngamgani haina Manipur State Cooperative Union gi President L Tompi sakna phongdokhrei ngasi Nabat Aro Manipur gi mideng makhada Institute of Cooperative Management ICM da senduna Institute asida ngasi dagi horaga numit humni chathagada ba Primary Agriculture Credit Cooperative Societies ki Board of Directors singi oiba Management Development Program hogdokpagi thoramda saruk yakiba Tompi sakna makhatana kungi nong matam chana laktabana ngasidi lamdam asida awaba kaya mayoknare thengnariba awaba kaya si olakpa chahidana hena wagadawribani miyoiba khunaina chinjak yaudana hingba oithokte maramaduna chinjak puthoknakbagidamak leiriba longmi singna amata oina punsinduna pothok hena puthokna ba kok chungsinaba matam oire amaromda lamdam asida nong tadabadagi longmi singna thengnariba awaba kaya si leingakna akhanaba mityeng ama changbiba matam oire haiki Ai saruba jaga mafum kharada Bishanpur side ta Thawal ki side ta tongam jaga kharada low ubasi handaki sahi si gone low ubasi usinya More da Laiba All Community Development Organizations More Okodongi Ari anau form Sinabagi Thoram Ama Luf Asigi Office ki Conference Hall da Pangthokre Thoram aduda Technopol District Asigi ASP KH Robinson SDPOL Mega Barna Amadi Luf Asigi Hanagi President RK Sanayamana Maruiba Miyoi Sing Oiki Loinana Thoram aduda More da Laiba Manipur Muslim Council More Tamil Sangam More Gorkha Samaj Seva Committee Amasung Nupi Khunai Chakhat Lamjing Luf Asigi Thomi Sing Susarugyaki Thoramaduna Wangang Laduna ASP KH Robinson Fongdokibada Akodom Morena Hanadagi Hongna Tongan Ba Miyangi Thabak Thoram Kaya Paikhatuna Lakliba Sida Thagat Pa Fongdok Laduna Akodom na Manipur Manung da Leiriba Tongan Ba Mahiroi Singi Free Coaching Class Piba Yauna Manung Hanjin Ba Mafam Singda Chatuna Medical Camp Kaya Ama Taukiba Madi Khunai Gidamak Yaifana Batoriba Kaya Si Singthani Ngaini Ngasidagi nauna fam paigadawriba singna su makhatana miyamgi kanaba kaya ama tawbirakani haiba thajaba lei haiki Jingi free coaching class obigiba adagi medical camp tawgiba sigumba akoi samaj ki chapadaba koi activity myama tawina lakuni ada koi hana leibiramba office bearer haitare tabudongi office bearer singna sigumba athaba samaj ki kana gadaba thabu myama tawbiramba gi maktai thagachari aduga aina sum yengjabada office bearer khara ama nongna lakpuju yaure aduga from support osinju leiba thengajare adu anongna laiba office bearer dajo akoigi hana tawiramba dumaina samaj ki ababa akoigi policy program yama yakani na ikhaje Loinana nauna khan khraba luf asigi thau pugadaba sing adudi president oina TH Buda Maitai Vice President oina S Ibo Pisak Singh amade Khelen Safam General Secretary da I Kamal Maitai Joint Secretary dana Y Sunil Maitai Publicity and Information Secretary oina A Antiboy aduga Minority Affairs Secretary oina MD Ayub Khani
Since then, they have been performing well. PRDA Bishnupurna Semba Children Club Eating Laisafan Eating Amadi Thanga Part 2 Gram Panchayat Ward number 1 Eating Laikai member ga khusam naduna plastic polam khundokpa amadi lam 2 sit sengbagi thoram ama pangthokre thoram aduga mari lainana PRDA Bishnupur Action at LRP project ki field assistant or Raju na hai Hogalakliba angang singda plastic ki polam singna ecology da mangjaba miyoi bada laina kaya pohan babu Kanghan ba amadi plastic free environment o henana bagi wakalonda thoram si pangthokpani haiki Hang tin kai sida PRDA na khemjaba Indian club ka loina na tin kai sigi community hall na madi club ki area koi bichi da koi social service ki amam pangthok sari sigi na social service sigi maru ru pandam di free plastic campaign haiba di da koina hamjabani Lam 2 sit sengbadu da saruk yakiba Laisafan Eating ki president KH Shurmala amasung ward member M Bir Chandrana PRDA Bishnupurna Laikai asibu luna na lainaba amadi chaukhatnaba paikhalakpa thabak singda makhata na mating pangani amadi hogalakliba angang singi club sembiduna makhoina moral education pibagi damak hainingai leitana thagati haiki Nasi PRDA ga isam natuna itinga sabal amadi laikai member ga China social service na tawase mana PRD ki makida yam tharabu phulu se eduna mathang tab kaya da su PRD na makata na sigumba afaba ko tabak si tangku PRD Lairaba imung da poglubana ningba thungdabana punsigi apamba kaya fanglaktabana ningba kairakpana pikliba angang singna drug charakpagi achauba maram amasu oire haina Moirangdagi social worker Thongam Santi singna phongdokre Wafam masing asi Moirang Kendra Progressive Front na sinduna Moirang Kendra gi imung singna masana masabu thabak pijaduna senthok leina hingnana ba pandamda semkhiba self help group singda thada khiba potlam amadi senthang sing kaya yamna chokhatpa ngamlabage khangminnana ba Fubala Gram Panchayat ki self help group singi oiba pre quarterly progress review meeting da phongdokhibani mahakna makha taraduna apamba sing Mamang mapada taluragasu fangbang amlaktaba imungi sanmilon fatabana tungi manglan uraktraba angang singna punsibu laithoraktuna wakhal pothanaba nungainaba lambi thirakpada drug sarakpani pikliba chahi 16 khakta ngairibi nupi macha foba drug sabagi Moirang Kendra da record leire aduga nupi singna sanmilon fagatlaba senthok lambi leirabadata asigumba kayasi hanthanba ngamgadaba maramna tangai fadana Kendra sida leiriba nupi singi sanmilon fagatnaba Self help group semhalaga bank ka samnanaba Moirang Kendra Progressive Front na Kiren Kendra si chaukhanaba tongan ba khongthang sing lokhatpani aduna nupi singna thamoi sengna thabak subiyu pothok marang kaina puthokna bokhona biu bank tagi loba senfam singada ba senfam ni kaubigano haiki ngasi Manipur khunai chisu kana makhari thawin sidagi suma guli me amsina mahal dakkara aikoi samaj se aikoi puru Maitai yang pun cek, maitai yang jati cek, loisim kita dah lagi, sehingga terus mengambil macam tu. Ya orang banding, tapi kunai na, malu pun masih kan berada, coba thorang lau bersih, dah koi. Aduh, kunai ni kan coba thorang lau pada, sentuk lagi se lagi terjadi, kan itu orang thorang lau ngambil doi no, hai bawa kan loh sih tadi, aku ini sakit cerga, nasi, asyum lepas sentuk lagi se lagi, nanti lagi wakan loh tadi, nasi aku ini semjari ba. Kendra sigi tonganba self help group singna su athoiba mithunglan singda lengyanbi sing yanduna makhoibu lamjing bibagi damag ikai khumna botki self help group kayagi nupi singna makhoigi imungi sanmit londa masana masabu tengbang bang ambagi damag lambi pibiriba Thongam Santi bu thagat fa phongdoknaki Kendra kumbai pangre masama Bisoi TV, promise diko. Matanda lebang opus yang Saiton mamang maning amadi akoibada leiriba local sing asi kumginong marang kaina chudabana kumbi Kendra gi MLS biradagi mateng loduna yamna wana fo hunkibani Hauzik fo salamdai matamasida lobuk sing asi lekrak chatuna fo satpa ngamlaroidra haina lomi singna kokta khut haptuna leiringai matamasida
Handak laingak na ikang thoklai haina lauthokiba sida kumbi thingel apunba lawmi luf asina koliba lawfam sing asi yawram laroidra haibagi chingnaba lawmi singda leiri haina luf asigi cherol amana hairi cherol asina makha taribadi karigumba luf asina koliba lawfam sing asi yawramdrabadi mari leinaba loisangna athuba matamda re-survey tawduna lawmi singi awaba kharadang oirabasu kokhanbiu haina laingaki pungning singsilakli Paugi Marathana attend the break Amagasulozeri. AIYF Manipur State Council na sinjaduna Lamyanba Luching Purel Hijam Irabot the tribute tawjaba kunmari suba state level jananeta hijam irawat saithai sei changdamnaba pangthok jaragan category ani thokna khaidok chai junior amasung senior category form thajan bagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition sigi form pampamna AIYF office Irawat Bhavan Group Mahalteng Imphal Manipuri gi sejak pisingna form homtang lobiduna masida upcoming singer singna saruk yabiyo aduga masigi competition sin khalaliba sejak singidi amna soba platform mo idini Manipur gi nongle inkhalaklibi singna saruk yabiyo kunmari suba state level jananeta hijam irawat saithai sei changdamna Break imatungda mayambo amukhana taram nokcheri makhata ba pau pizari Haraurau Gram Panchayat ki Pradhan Laisangthem Kulachandra gi meeting makhada Haraurau Part 1 maning lekai da leiba Thodem Pukri retaining wall chanana bagidama ngasidagi thabak suba hokre Paikhalakliba thabak aduda apen ba fongdok laduna Thodem Pukri committee gi president Thodem Okendrana Pradhan Kulachandrana Gram Panchayat asigi miyamgi yaifana bagidama thabak thoram kaya thengkhang kaya da paikhalakre Pukri asi lekai adugi akoibada leiba yumthong yangkhai romna thawai makni khanjariba Pukri amani Pradhana paikhalakliba thabak asi lekai asigi oina yamna laibak phabane haiki hairiba koi yumna yangkhai muk leiba asigi pukhi asi akoi harau tangkham gram sabha gi Pradhan mingoina panjarabada lesambi kulasandana sumai togna wari basi ai sange thagake honage tanage haibadagi aikoina loina na hauji aikoina masida ising singdana adagi hujik chanba haudana khotana khoi nung leingoi thadadana tawriba si MG narega gi MC adugumlaba lakadu fan mayam sina tawbuni haina padana aikoi pukhi committee hairiba koi lekai jigi mi yumthong yangkhai mu sariba asida lambi tarakpa pukhi si yorokpa akoigi makhalaikai harau makhalaikai hana Thodem Pukhi su hainai hairiba mafam si masida usar kaya amasu thagane haina mana ningsingbi akoida takpiri masiju akoi pukhi sanbagi nungaijabagi maraksida amusu kaya ama thagani haibaje masiju Pradhanbu amukai hanasu aina Pradhanbu haininga yetena thagasari The Laimaram Yai Falamjing Love LYLL Waroiching Youth Development Club LYDC Hainobok Awang Youngstar Club Namoi Khul amadi Hainobok Loya Lakwa Youth Club na puna khusamnaduna Sadu Chiru Waterfall da picnic amadi lamkoiba lakliba miyoi singna plastic ki amot akai sing mafam chana hundok pinaba drive chathakre Hiram asiga mari leinana LYLL gi senior advisor L Paharina lamkoiba lakpa singna waterfall asigi khongnungda Chak Yansang Thongjinduna amot akai sing lang thabigano Turel gi ising asi miyoi lak amaromna chanari bane haiki mayam makhadana mi mayam sabasida iru jajindana phattaba langsindana insang chimjanba nakandana taba mai hujjanba tawruga loina phattaba singje loina akoigi makhadana mi mayam saba lijabor mayam lawruga istawa masimaga tawbiganu haina mayamda apin tawjari Amaromda WYDC gi secretary S Sanahalna lamkoiba lakpasingna koiba laklaga iru jasinbadagi makhada leiriba miyoi kiyadi makhoigi machum chare water supply scheme kiyasu masidagi ising launaribani maram aduna hiram asida mari leinaba department gi maikeidagi sumityeng changbiu haiki panba yabadi waterfall dagi lakliba ising asi kendra ahum gi miyamna chanariba isingni Tasengna ising sisinariba akoigi lak ama henba mi singsi tasengna makoigi masum jaraga phatawdigi machum thaga oina akoigi leibagi phibam ama leire masidai akoigi village moina club ki naha sing oina masije mayamda tawbidanaba amadi akoibagi phibam si haibade akoigi mapung oina waterfall amadi masigi mapa turen singse luna na thamnabagi daita du puna lominasi Manipur University Students Union Musuna Senduna Manipur gi saknai ba saisakpa ama oibata natana
Manipur gi tongan tongan ba issue sing da base tauba lyricist tapta gi matang da nongmagi oiba seminar ama MU gi Art Science Department gi Senate Hall da pangthokre. Thauramadu da thoiba mitunglen gi oiba warwal piradana Professor T.H. Ratan Kumar na ngasi pangthokliba thauram asina entertainment gi oiba isai khaki natana academic point ta yenglaga saisakpa tapta gi isai gi lyrics ta yauriba social issue political criticism amadi atai issue singda khanaraga hena afaba paujel ama piragani haiki. Mahakna makha taradana khunai ama achumba lambida purakpa natraga miyamda paujel ama pibada music natraga isaina achauba thodang lauri. Masida ngasi pangthokliba seminar asina khunai asida ithil amadi soidana piragani haiki. Saya ikoi nama si entertainment oi na sumlau laga nakal lama rom dai saya siapa maya Manipur yang le aduna ngasai di ekta jazz music kumba pop kumba kai kumba adum to ina lau laga yang art lai tana lau basina taba ikoi madu ki lyric yang ba kusala madu na mi maya mu pelen bang ngamaga di Nobel Prize pangi si di saya siapa Bob Dylan Nobel Prize for literature si pop singer amada P madu watho oi masi kamai P ro kholi no na adu bin Nobel committee na khalaga e masi P ba yare na ina pire adu group ne ba tapta gi so Manipur University Student Union gi chhatra sing amati akhoi oja sing mayam na tapta gi maram da akhoi laina bi si adu ki mati harau sei tasena ai di thodona khang haiba adu gi wa na se de adu sukhang khang riba sukhang sungai haija da ba mo si gi stage pocket pi da na ka seminar se laina bi ra pusi ai tasena ai ngak po phau sei Seminar asigi ahan ba session gi waina MU gi Anthropology Department gi Professor Wainaba Kumar na chair lauduna MU gi Manipuri Department gi Research Scholar Pudangkoi Luwang amadi Social Scientist Dr. Danbir Laishram na taptagi punsi khongsata isai amadi taptagi akhanaba isai kharada nainaki Maki appeal criticism ni atu maki appeal na isai sida Ministry of Micro, Small and Medium Enterprises MSME na senduna Technology Center System Program amadi Technology Center singi darkar oiba amasung thengnariba khudong chadaba kayagi matangda MSME gi stakeholders singi nongmagi oiba workshop amangasi chingmairong da leiba Hotel Classic Grand pangthokre Thauramadu gi athoiba mitunglen gi warol piraduna Manipur Sarkar gi Textile Commerce and Industry gi Principal Secretary P. Faina lamdamasida mamangi thakta gi hauna asigamba workshop asi pangthok lamlabadi ngasi lamdamasida naha oiriba entrepreneur kaya leiramlagani hairaduna ngasi pangthokliba workshop asina inkhalakliba naha kaya da anauba wakhal loksing kaya piba ngamlagani haiki Denam Din Dayal Antyodaya Yojana National Urban Livelihoods Mission Ministry of Housing and Urban Affairs Government of Manipur gi makhada Bisnupur Municipal Council na senduna self-help group singi imung manunggi miyoi singi nongmagi oiba free health checkup camp amangasi Bisnupur gi kiyamba ningsing sangle na pangthokre Thauramadu ga mari leinana Bisnupur Municipal Council gi chairperson L Maniyaiman hai nongmagi oiba free health checkup camp pangthoklibasi Ministry of Housing and Urban Affairs ki mideng makhada Ayushman Bharat scheme to all gi eligible oiba self-help group members amadi linking eligible members from self-help group to Poshan scheme gi beneficiary singi damak pangthokpani camp asida miyoi lising ama health checkup tongna ba pandam thamli karigumba thamliba pandam asing asi yoba ngamdrabasu hayeng su makhata na chathagani haiki ngasi si ekoi mi lising ama ekoi target tawbani adu je pauda ekoi emission tawbada mi changwai mathaka tawre ekoi doctor tare nipan nei hojik laje superintendent masa lami ye kai gum koi na yeng mada loi ngamdraga chu ko hayeng bong maka ja tharaga koi tui ke ma se koi hairiba koi share group koi bisambuda leiriba group sing chigi imung manung natraga na koi gi masa masu adai masa sing koi punna koi jeng jagan India gi prime minister na lautok pi ba koi gi Hindi India haiba adugi koi gi leiriba parja sing ji masa mau phana thamba amasung koi bu nada jektana thamnabagi pandamde koi masi haiba ke masi pang Indian Red Cross Society Imphal West District na senduna ngasi Babu Parada leiba Chief Minister Secretariat Complex da security personnel singi oiba basic first aid amadi CPR gi matangda nongmagi oiba awareness program ama pangthokre Thauramadu da Chief Minister gi escort kangbu amadi PSO singda khudaki oiba asok apan yauna awaba tarba miyoi singda karamna first aid pigani amadi CPR karamna tawgani haibagi matangda training piki
loinana Indian Red Cross Society Imphal West ki chairman Dr. Koizam Arun Kanta amadi mahaki kanguna security personnel kangbu aduda khudak ki layeng gi oiba makhal makha kaya gi training su piki. Lamdam asigi manung hanjinba mafamsingda tangai fadaba mateng pibagi sharuk amoina IGAR South Kiliching Makada Chandel District Laiba Kunduruk Suba ARG Moltuk Battalion na district asigi manung chanba Khengjoy Village the Medical Amadi Church Service ama pangthokre Camp aduda Regimental Medical Officer na angang yauna punna miyoi humputara mangarom medical check-up tauki. Paugi marak thana atenba break amang sulogzari. Manipur ki ahanba 24/7 cab service oiriba lamjingba cab na ahanba oina miyam gidamakta monsoon offer ama pijari bo offer adudi 5% discount on any trip or any package. Aku Pomorol gidamak contact tobiu Lamjingba cab Nagamapal Rims Road Lamjingba Group Building opposite to Lamjingba Nidhi Limited Imphal. Aikogi phone number 1800-1027-959 natraga 8794613154. Northeast Democratic Alliance Nedagi Marirak Suba Mifam ngasi Guwahati da pangthoklagani. Mifam asida BJP ki National President soiriba Union Home Minister Amit Shah yauna awang nongpok state singi Chief Minister singna saruk yagadauri. Loinana Nedagi senior leader amadi tongan ba Assam da leiriba corporation singi minister amadi chairperson singsu Mifam asida saruk yagani hairi. Haukiba tha sigi mangada Tripura University da thabak tawbi nupi staff amagi mathakta UDC staff amasung neta Manas Palga loinaba gang khutpu amana physical harassment tawba yauna ref amadi hat kane haina ki halaki bagi mayokta ngarang Radhanagar mandopta mahiroi amadi ahalon singi oiba mifam ama pangthokre mifam aduda thodok adubu ninda tawraduna victim oiribe maitai nupi asida chumba wild fanghana ba amadi January ba miyoi sing matik chaba chairak fanghana bagi damak furup kangluki khena bathamdana amatu oina mateng pangwina bagi wakhalonda Joint Action Committee Against Crime on Women Koba Committee ama sengki committee asigi maike dege hayeng thodok asigi matangda FIR ama chankhiba amadi police station da case asi kaya yamna khumang chawsilabagi haibadu hangat lugadawri loinana tha asigi tarani thoida Tripura da leiriba lanai luf amadi miyamga khusamnaduna state asigi Women Commission da Aiba waka cherol ama sufficient gadawri. Nakal amarom housing victim oriba nupi asida chumba wild fanghanbada lamdam asida leiba lanai lof amadi tongan ba mafam singda khundariba ireicha singna sumateng pangbina ba apil tawrakli. Housing amok sanabagi pau phangbigani. Manipur University ki Santhang Makhada Royal Academy of Law oinamna senduna Academy asigi indoor hall da chatharakiba Asem Arun Kumar Singh Memorial Manipur University Inter College Table Tennis Tournament lisingani taramapan kun ngasi loisenkhre loisenbagi thoramadu da MU gi CDC gi former director Professor N Mohendra Royal Academy of Law gi secretary O Ibo Chauba Khuman Royal Academy of Law gi principal I Jugeshwar Singh na athoiba mithunglen oina sarkyaki Tournament asigi nupa kangluki oina Manipur University na ahanba Biramangon College na ani suba aduga Imphal College amadi Moirang College na ahum suba mana laukhrei aduga nupi kangluki oina DM College of Arts na ahanba Moirang College na ani suba amadi Kha Manipur College amasung Royal Academy of Law na puna ahum suba mafam kan bangamki Ngashi ukfong na kiba pauk si singda kari maroi ba pauk yaur bagi habido mayam puna mok khangminasi.
Lamjingba Times Humpunipan Suba Northeast Council Plenary Mifam Pangthokre Awang Nongpokta Akanana Khudongchaba Piriba Article 338 Ahogba Leiroi Amit Shah Central Sponsor Scheme Sing Chada Chama Center na Fund Thada Vinaba Chief Minister na Taksin Kre Imphal East District Hospital Sabagi Wathoka Chenava Sing Cherak PBU PDCC Chandrayaan 2 Lander Bikram Thagi Laimaida Leiba Ukre Rapist ni Haiba Amak Sakangdava Singa Kaptuna Hatlam Lay Sangai Express Article 338 Sogloi Mitop Changhanloi Amit Shah Dona Ministry na Akanaba Midyang Sangbiu Chief Minister Mayum Manakta Nongmay na Kablamba Ama Sire Ikangi Awabada Midyang Changlagani PPCM Akom Loop Schedule Drive ki demand Yaningdaba Sulayrongani Pogna Firm Guwahati da Humpunipan Suba NEC gi Plenary Session Pangthokre Kendra Sarkar na Article 338 da Khut Tharoi Amit Shah Sakangdaba Singna Rapist ni Haiba Ama Kaplaga Hatlam Lay Kwakatil gi Yum Amadasu Bom Langsilam Lay Mi Ahum Tina Furakpadagi Laikana Kre World War II Memorial Run Pangthokre Naharol gi Thokda NEC da Piriva Senfam asi Yamna Pikpana Northeastern Region da Development Sing Ningthina Pangthokpa ngamdre Chief Minister Biren Northeast Special Provision Piriva Article 338 Center na Sokloi Amit Shah Thanga da rapist ama nongmai na kaptuna hatlam le ethnic jati kayagi marakta hena nungsinaba puraktuna santi oiba lamdam am puraknaba akanba midyeng changlagani convener Athuba matamda Jiribamda LPG gas puba gari singtel hanbinaba appeal tawkre Huyen Lan Pau ikai khumnaba manghan bikhrabi nupi macha ama suicide tawkre September 19 da police ki investigation officer na court ta thodok gi wari ligadawri Fan matik chana thadraktabadagi chawka thorang paikhatpa ngamdabagi wafam Chief Minister na pukatkre Article 338 lokthokpagi wafam leiroi Amit Shah Talent leiraba artist sing puthoknaba honabasi thagadingai ni leisemba Rape case ta chenavani haiba mioi ama sakangdaba singa nongmai na kaptuna hatlam lei sana leiba BJP leingak lakpadagi ing tapa Manipur oire Amit Shah Northeast tagi Article 338 lokthokloi Chief Minister Biren Central Sponsor Scheme gi fund chada chama puthok piu sana leiba ki mapau lupa crore lising amaga chamri subna manga puthabagi maram thidoksi mayai kabadrak ki mayokta lanthengnabada NEC na thodang lobiu Dr Nazma Heptula ECL Express Home Minister Amit Shah yauna BJP Northeast Council gi mifam pangthokre neda gi su pangthoklagani ikang mayok naraba longmi singda matik saba compensation piu loan ko u loop hospital sabada yetliba MLA cherak piu PDCC Miyambu lana lamjing liba PDCC Thingjin Gadabani JSC Iraibak Mayai Kavan Nisa Saba Yonba Singh Parabadi Lemna Tharoi Thawal Moijing area da Nisagi Mayokta rally chat kre Northeast State Singdagi Article 338 lokthokpagi wafam leite Miyambu lana lamjing naba hotnabani Kaina laifam da athingba leihandre usapna chingba katpa yare Miyoi ama hatlam lei Aroibda maroiba pau amukana pizari Thasigi kulumdoi fawgi manungda taret suba UGC pay and regulation listing ani taranipan chana handrabadi serious work strike yauna khongjang lakadauri More Police Commando amadi tarani thoi suba AR gi apunba kanguna chahi nauriba angang ani WY tablet ka konana fagat kre Manipur gining thau lai semba sana zawbana mami thawan gi awa khongchat lipun wari lamthakre Amadi Pravis Sanam gi misi gi matangda ADGP gi finding report CBI da yahonanaba Manipur lenganga athubada thabak paikhathaningi haina PHC na lenga ki pungning chingsilakli Hauζiki wanadi Manipuri pau matang sila loisinjare mideng tabiri bisingba amukhana khromjari